ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯏꯗꯨꯅꯁꯨ ꯈꯪꯅꯔꯤꯕ ꯖꯤꯕ ꯑꯁꯤꯒꯤ ꯃꯔꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯂꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯖꯥꯇꯤ ꯀꯌꯥ, ꯆꯠꯅꯕꯤ ꯙꯔꯃ ꯀꯌꯥ ꯑꯃꯔꯣꯝ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯂꯦꯝ ꯑꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯁꯤꯡ ꯑꯁꯤꯒꯤꯁꯨ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯑꯁꯤꯒꯨꯝꯅ ꯃꯈꯣꯏꯒꯤꯁꯨ ꯆꯠꯅꯕꯤ ꯑꯃꯒꯨꯝꯅ, ꯍꯥꯏꯕꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯃꯈꯣꯏꯅ ꯈꯪꯅꯖꯕꯤ ꯈꯔ ꯁꯦꯝꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯍꯤꯡꯂꯤꯕꯅꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯂꯣꯜ ꯑꯁꯤꯒꯨꯝꯅꯁꯨ ꯇꯣꯉꯥꯟꯂꯕ ꯖꯥꯇꯤ ꯀꯌꯥ ꯑꯁꯤꯒꯤꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯣꯜꯒꯤ ꯋꯥꯍꯩꯗ ꯉꯥꯡꯅꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯃꯣꯏꯗꯒꯤ ꯍꯧꯔꯛꯇꯨꯅ ꯋꯥꯈꯜꯒꯤ ꯀꯜꯄꯅꯥ ꯑꯁꯤꯅ ꯁꯥꯒꯠꯇꯨꯅ ꯆꯤꯟꯕꯥꯜꯅ ꯉꯥꯡꯊꯣꯛꯂꯛꯂꯤꯕ ꯋꯥꯍꯩ ꯃꯈꯜ ꯃꯈꯜ ꯀꯌꯥꯅ ꯄꯨꯟꯁꯤꯟꯗꯨꯅ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯂꯣꯜ ꯁꯦꯝꯂꯤ꯫ ꯑꯁꯤꯒꯨꯝꯅ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯀꯌꯥꯒꯤ ꯃꯁꯥꯒꯤ ꯂꯣꯜ ꯁꯦꯝꯒꯠꯄꯒꯨꯝꯅ ꯃꯤꯑꯣꯏꯕ ꯖꯥꯇꯤ ꯀꯌꯥ ꯑꯁꯤꯒꯤꯁꯨ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯈꯪꯅꯖꯕꯤ ꯂꯣꯜ ꯁꯦꯝꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯤꯑꯣꯏꯕ ꯖꯥꯇꯤ ꯀꯌꯥ ꯑꯃꯔꯣꯝ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯂꯣꯜ ꯑꯁꯤꯅꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯥꯂꯦꯝ ꯑꯁꯤꯗ ꯖꯥꯇꯤ ꯀꯌꯥ, ꯂꯣꯜ ꯀꯌꯥ ꯃꯁꯤꯡ ꯂꯥꯡꯗꯨꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏꯕ ꯑꯃꯅ ꯇꯣꯉꯥꯟꯂꯕ ꯁꯛ ꯀꯨꯆꯨ ꯃꯥꯟꯅꯗꯕ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯃꯤꯑꯣꯏ ꯑꯃꯗ ꯋꯥꯈꯜꯒꯤ ꯀꯜꯄꯅꯥ ꯑꯁꯤꯅ ꯁꯥꯒꯠꯇꯨꯅ ꯆꯤꯟꯕꯥꯜꯅ ꯉꯥꯡꯊꯣꯛꯂꯛꯂꯤꯕ ꯋꯥꯍꯩꯁꯤꯡꯁꯤꯅ ꯃꯤꯀꯨꯞ ꯑꯃꯈꯛꯇꯗ ꯃꯔꯣꯟ ꯏꯔꯣꯟ ꯈꯪꯅꯗꯅ ꯄꯥꯎꯗꯝꯅꯕꯗꯤ ꯉꯝꯂꯣꯏ꯫ ꯏꯁꯝ ꯁꯝꯅ ꯄꯟꯖꯔꯕꯗ ꯃꯩꯇꯩ ꯃꯔꯣꯟ ꯉꯥꯡꯕ ꯑꯃꯒ ꯆꯥꯏꯅꯤꯁ ꯃꯔꯣꯟ ꯉꯥꯡꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯅꯍꯟꯕ ꯑꯣꯏꯅ ꯊꯣꯛꯂꯒꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯗꯨꯅꯁꯨ ꯇꯥꯏꯕꯪ ꯑꯁꯤꯗ ꯖꯥꯇꯤ ꯀꯌꯥ, ꯂꯣꯜ ꯀꯌꯥ ꯂꯩꯗꯨꯅꯁꯨ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯂꯕ ꯖꯥꯇꯤꯁꯤꯡꯁꯤꯅ ꯑꯃꯒ ꯑꯃꯒ ꯄꯥꯎꯗꯝꯅꯍꯟꯕ ꯉꯝꯕ ꯍꯥꯏꯕꯁꯤ ꯊꯃꯣꯏꯗꯒꯤ ꯐꯥꯎꯔꯛꯂꯤꯕ ꯅꯨꯡꯁꯤꯕ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯑꯣꯏꯒꯅꯤ꯫ ꯃꯔꯝꯗꯤ ꯅꯨꯡꯁꯤꯕ ꯑꯁꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕꯇ ꯅꯠꯇꯅ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯈꯨꯗꯤꯡꯃꯛꯇꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯅꯨꯡꯁꯤꯕ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗ ꯏꯇꯤꯟꯅꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯑꯃꯛꯄ ꯂꯩꯇ꯭ꯔꯕ ꯁꯦꯡꯂꯕ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯑꯁꯤꯗ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ, ꯃꯤꯅꯝꯕ ꯑꯣꯏꯗꯕ ꯅꯝꯊꯥꯛ, ꯀꯂꯛ ꯃꯤꯍꯧꯕ, ꯄꯥꯞꯀꯤ ꯑꯣꯏꯕ ꯙꯔꯃ ꯂꯩꯇꯦ꯫ ꯙꯔꯃꯒꯤ ꯈꯦꯠꯅꯕ, ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ, ꯖꯥꯠ ꯕꯤꯖꯥꯠ ꯇꯣꯉꯥꯜꯂꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯎꯕ ꯐꯪꯗꯦ꯫ ꯃꯤꯑꯣꯏꯕ ꯑꯃꯒ ꯑꯃꯒꯒꯤ ꯃꯔꯛꯇꯁꯨ ꯈꯦꯠꯅꯕ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯂꯩꯔꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯊꯃꯣꯏ ꯑꯃꯅ ꯊꯃꯣꯏ ꯑꯃꯗ ꯇꯝꯅꯤꯡꯂꯤꯕ ꯍꯥꯏꯅꯤꯡꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯗꯤ ꯊꯃꯣꯏ ꯈꯛꯇꯅ ꯈꯪꯕ ꯉꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕꯗ ꯆꯤꯟꯕꯥꯜ ꯀꯥꯡꯗꯅ ꯀꯅꯥ ꯇꯥꯍꯟꯗ ꯇꯨꯃꯤꯟ ꯊꯃꯣꯏ ꯃꯁꯛ ꯄꯥꯎꯗꯝꯅꯕꯗꯤ ꯋꯥꯍꯩ ꯑꯣꯏꯅ ꯉꯥꯡꯅꯔꯣꯏꯗ꯭ꯔꯕꯁꯨ ꯊꯃꯣꯏꯒ ꯎꯠꯅꯔꯤꯕ ꯇꯧꯅꯔꯤꯕ ꯏꯪꯒꯤꯠ ꯑꯗꯨꯅ ꯋꯥꯍꯩ ꯑꯣꯏꯅ ꯐꯣꯡꯗꯣꯛꯂꯒ ꯄꯥꯎꯗꯝꯅꯕ ꯉꯝꯂꯤꯕꯅꯤ꯫ ꯑꯁꯨꯝ ꯑꯣꯏꯗꯨꯅꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯗꯤ ꯊꯃꯣꯏꯗ ꯂꯣꯠꯂꯒ ꯂꯩꯔꯕ ꯋꯥꯍꯩ, ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯑꯗꯨꯕꯨ ꯆꯤꯟꯕꯥꯜ ꯀꯥꯡꯅ ꯉꯥꯡꯊꯣꯛꯄꯗ ꯈꯔ ꯃꯈꯩꯗꯤ ꯂꯨꯔꯤ꯫ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯅ ꯏꯟꯁꯤꯟꯗꯨꯅ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯑꯗꯨꯕꯨ ꯍꯥꯏꯒꯅꯨ ꯍꯥꯏꯕꯒꯨꯝꯅ ꯄꯜ ꯈꯥꯗꯨꯅ ꯊꯤꯡꯍꯜꯂꯤꯕ꯭ꯔꯥ? ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕꯗ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯂꯕ ꯍꯥꯏꯗꯣꯛꯂꯨꯔꯕꯁꯨ ꯊꯃꯣꯏ ꯑꯗꯨꯅ ꯍꯥꯏꯅꯤꯡꯂꯤꯕ, ꯇꯝꯅꯤꯡꯂꯤꯕ ꯑꯗꯨꯕꯨꯗꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯣꯏꯅ ꯃꯔꯤꯛ ꯆꯨꯝꯕꯗꯤ ꯉꯝꯗꯦ꯫ ꯇꯥꯏꯑꯣꯟꯅꯕ ꯑꯣꯏꯅ ꯃꯔꯨ ꯑꯣꯏꯒꯗꯧꯔꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯒꯤ ꯑꯣꯏꯅ ꯋꯥꯍꯩ ꯈꯔꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯇꯣꯞꯄ ꯑꯃꯗ ꯆꯤꯟꯕꯥꯜꯗꯒꯤ ꯉꯥꯡꯊꯣꯛꯅꯔꯤꯕꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥ, ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯉꯥꯛꯇꯒꯤꯁꯨ ꯅꯠꯇꯅ ꯊꯃꯣꯏꯗꯗꯤ ꯂꯩꯔꯕ ꯑꯔꯨꯕ ꯋꯥꯍꯩ ꯑꯃꯕꯨ ꯆꯤꯟꯕꯥꯜ ꯑꯁꯤꯅ ꯇꯔꯥꯏꯅ ꯍꯥꯏꯗꯣꯛꯄ ꯉꯝꯅꯗꯦ꯫ ꯃꯁꯤꯒꯤ ꯃꯔꯝ ꯑꯁꯤ ꯊꯃꯣꯏꯗ ꯂꯩꯕ ꯋꯥꯍꯩ ꯑꯣꯏꯕꯒꯤꯅꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯣꯜ ꯄꯨꯝꯅꯃꯛꯀꯤ ꯃꯄꯨꯗꯤ ꯊꯃꯣꯏꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤꯗ ꯈꯦꯟꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯀꯤ ꯏꯁꯥꯗ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯏ ꯆꯦꯜꯂꯤꯕꯅꯤ꯫ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯑꯉꯧꯕ, ꯑꯁꯪꯕ ꯃꯆꯨꯒꯤ ꯏ ꯆꯦꯟꯕ ꯊꯦꯡꯅꯔꯝꯂꯣꯏ꯫ ꯁꯨꯞꯅꯇꯪꯒꯤ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯏ ꯅꯠꯇꯅ ꯃꯤꯑꯣꯏꯕ ꯑꯃꯗ ꯌꯥꯎꯔꯤꯕ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯈꯦꯟꯅꯕ ꯂꯩꯇꯅ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯤꯑꯣꯏꯕ ꯑꯃꯒ ꯑꯃꯒꯒꯤ ꯃꯔꯛꯇ ꯈꯦꯟꯅꯕ ꯊꯝꯅꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ? ꯃꯔꯝ ꯑꯃ ꯑꯣꯏꯅ ꯄꯜꯂꯕꯗ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯃꯒ ꯑꯃꯒ ꯃꯥꯟꯅꯗ꯭ꯔꯤꯕꯅꯤ꯫ ꯄꯨꯛꯆꯦꯜ ꯄꯤꯛꯂꯕ, ꯋꯥꯈꯜꯗ ꯑꯐꯕ ꯈꯟꯗ꯭ꯔꯕ, ꯃꯁꯥꯒꯤ ꯌꯦꯡꯕꯅ ꯃꯔꯨꯅꯤ ꯈꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯣꯏꯒꯅꯤ ꯃꯤ ꯑꯃꯒ ꯑꯃꯒꯒꯤ ꯃꯔꯛꯇ ꯈꯦꯟꯅꯕ ꯊꯝꯂꯤꯕ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ ꯍꯥꯏꯔꯕꯗꯤ ꯑꯔꯥꯟꯕ ꯑꯣꯏꯒꯅꯤ꯫
ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇꯁꯨ ꯊꯃꯣꯏ ꯁꯦꯡꯕ ꯋꯥꯈꯜꯗ ꯑꯃꯛꯄ ꯊꯝꯗ꯭ꯔꯕ ꯀꯌꯥ ꯑꯃꯔꯣꯝꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯃꯤꯟꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯥꯂꯦꯝ ꯏꯃꯥꯒꯤ ꯁꯤꯌꯣꯡꯅꯨꯡꯗꯒꯤ ꯍꯧꯔꯛꯇꯨꯅ ꯏꯆꯤꯜ ꯏꯅꯥꯎꯒꯨꯝꯅ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯁꯥꯟꯅꯔꯤꯕꯅꯤ꯫ ꯁꯛ ꯀꯨꯆꯨ ꯖꯥꯇꯤ ꯙꯔꯃ ꯃꯥꯟꯅꯗ꯭ꯔꯕꯁꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯦꯞꯂꯤꯕ ꯂꯩꯃꯥꯏ ꯑꯁꯤꯗꯤ ꯃꯥꯂꯦꯝ ꯏꯃꯥ ꯑꯃꯈꯛꯇꯒꯤ ꯂꯩꯃꯥꯏꯗꯨꯅꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯑꯗꯣꯝꯒꯤ ꯃꯣꯠ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟꯇ ꯁꯣꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯃꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯑꯗꯣꯝꯅ ꯄꯥꯝꯕꯤꯔꯕꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯔꯕꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯂꯣꯏꯅꯅ ꯕꯦꯜ ꯑꯥꯏꯀꯣꯟ ꯑꯗꯨꯁꯨ ꯑꯣꯟ ꯇꯧꯗꯨꯅ ꯊꯝꯕꯤꯌꯨ꯫